everyone, mayambu kurumjari ngasidi singju pambiba ichilinaw singi oina anobu makhalgi singju momu pudana lakjare mayam yengminase karam karamba kari mayan hapaga singju si suge habado ado normally mayam na singju ma subar kanda hapa mayan machal singdune dum hapadi aduga aina sida henba ma hapsan bhai tari ko ado mayam yengminarse kamaina aigi singju si suge habado ado sidai sida laire mayan singse aduga loisalakpada aigi kai haitare aigi yamna thawai yam chakpa wari ma ai hajarake loisalakpada aduga ucharake madui matangda ko ado sida laire singju se hoji aina sudoriba recipe singju sigi mayan jingne ko kobi se aina soidoga thamme aduga ngari ne morok se lohalaga lokthoga koigi ngari araubaga thumne toraga paste oina kano do khonda sudu eba ko aduga kobi se pulap to khaiminara ni smaina fazana kobi siga munna tolige khogi thum morok singje kobi de loin changhalaga hana sudoine bako kaigina habdi kobi de kitang chu dum chammidana ko kitang magi mana jingje chawa kanda kitang chamtak taidana adu maga hana subane ba ado ngasi se ai thawai yam nuai taba thab amdi tawe ado haijarake ado sisina chawai aputpane bako chawai aputpa se khara hapsanjare chawai akuppadune achawbududi natre sidi mamang jahi ki haitare mamang jahi gi akupa aina khara porakpane bako adudune aduga siga pulap to sinminarani sida loire singjudi aduga mathakta aina garnish toksangadaba mayan jingduna kari no haibudo yengminarase sisina spring onion akogi tilau manado adu kitang soira hapsanjare sisina hawai matone aigi hingonda thaba aigi kitchen garden macham lebedo da thaba hawai maton manadune khara masijiga adu kanna siji hana to saluragadi akogi hawai maton sidi yam nawidana ko aduduna roin tathagragadi chabada hautedana kitang kot poi adagi damain chabaduna kitang crunchy oidana ko adudagi aina kona hapchabane ba hawai maton se pulap noi thaluradi hautedana adu thoiding asuba khara hapani chamas ani hapsarage duga beson ngauraga thambane sisu scoop ama hapchare aduga garnish with akoigi mangan atawba aduga paphor makon khoigi singju dadi paphor makon thapna bane ko paphor makon je happy gai hawidana ko dan yauksangi ga khoina yauksang pot daga chaba singju dasmai si dum hapane ba ado hojikti paphor makon ga hapna gidre mimi singju no loin tawna gre ko ado sidai ina garnish tawbuda ina bori atawba khara ma hapsare aduga keli chana angauba khara ma ina huren tot pada hapna na banina sidai side sida kitang hapsare du yauksangi khoigi singju ga keli chana bora ha tawbudo du chaba yam hawune bako ado dei matam du da chaba di iskom ni da kai mayan roi shura banina ba to sida leijare aigi singju sije dum pulap to sanminaraga dum chaba yarani ko aduga mayam aroibada aina haijaning badi aina thawai nungai taba thaba am tawe habda haijarage bako ado aina lapu singju ama aina suraga upload torake na mayam da haigi bane bako lapu singju gi video se namma ba aina tek mayam je lawre bako aduga edit toram dai si yawramdre ba ado kamaina tawrino habso aiju gyan ta hawdre bako file jam chawmandana aina delete tawde yawthokhrama male ba aduga koigi recycling bin da su aina empty tawthokre ba mayam je aduduna loina yawthokhrama male do sigi last matek ki sin ji dang akoigi loisalakpagi sinje siji dang yahobai tare 1 minute 1.5 minute loibro kam tobune ba sigi sin ji dang sidi tongana ina low bai tare ado singu tang lehoraba ado kamaina mangri noi ji khangaudre ba thawai diam nungaitre mayam ado ai sigi ingredients hapaga amuk phasana amtang semakhini yamjo hawgiba yamna ju khoigi spicy oiraga yamna hawba singju makhalam oigi ba sise aina amukta zadriba igi punsi da aina amukta chajadriba aduda aina thawai sem nungai mandadana isi matek stang di haphoragen hapchabane mayam so thank you so much for watching my video. Thank you.